Employment Guarantee Act MGNREGA bu Viksit Bharat Guarantee for Rozgar and Ajeevika Mission Gramin VB-GRAMG haina Union Govt.na onthokpa yaningde MGNREGA oina adum thamgadabani haiduna VB-GRAMG ki maiyokta yaningdaba phongdoktuna ngasi India ki mapham sinba thungna changsilliba khongjangi saruk am oina Mayang Imphal dasu khongjang changsinkhre Mayang Imphal laiba hanagi MLA Kumuzam Ratan Kumar gi yumda Restore MGNREGA Restore Dignity Restore Rights haiba thimda pangthokiba wakat khongjang aduda MPCC ki Vice President Loitongbam Tilotama Devi MPCC ki General Secretary Soraisam Manauton Singh Imphal West to District President Thogdam Modu Singh Mayang Imphal Block Congress Committee ki President Thokchom Ras Mohan Mitei amadi Party asigi masak naiba mioi kyasu saruk yaki wakat mifam aduga mari leinena Imphal West to District Congress Committee ki President TS Moduna hai kibada MGNREGA na India ki khonggang singda lairiba mipum khudimak numit chamanida chamani degi tadana thabak piduna rural area da lairiba miyam da chauna kana ba piduna lakli masida central government chada maudra puthokpa aduga state ke share na chada tarani adubu BJP gi lengak na maming onthokpa natana magi state na share na nifu puthokpa aduga central gi share na humfu puthokpa asigi su mathakta karigumba thabak suba matam da su central government degi approval law ba haibasi congress party na matam chupada yaningde haiki